Manipuri Pamel Wari subscriber story tabiriba miyam singbu taramna uksabaga loinana kurumjari. Ngasisu asengba thokiba wari amakak mayamda kudol tamjage. Wari asi channel asigi subscriber amakak na akoige WhatsApp ki khutangda thabirakpani. Ngasigi wari asigi maming HINGCHABI CHANGBA. Wari asibu thabirakpa Shandyarani Soibam. Ngasigi wari asi mayamda kinaba lijaba wari nachade. Asingba thokiba wari amakak mayamda isam samna share tawjabani mayamna soikiba lankiba yawrabasu ngakpigani. Ngasigi wari asi tabiraba matungda channel asibusu subscribe tawba kaubiramganu haijari. Wari asi aigi punchida thingnakiba wari amakakni. Aigi laifamna singda damdagini. Haujikna thongjuda yum palaga laijari. Aina leisharingaida aigi inaunupido Laikagi mamanabiga loinana makoigi marup phayengdagi ani Purnima kaubi amaga amadi mamingado khangdre makoi dam yenglusi haiduna chatki asumna numito damado yengluraba matung halakpada hotel dagi cha bora sakisi haiduna changlaga sanare matam maduda Purnima hairiba mamanabi asina inaunupigi mamanabi amana chabado munna yengduna lai hai matamduda aigi inaunupigi mamanabi ichanduna kaigino Purnima nangna aduk munna yenglidi nangsu sawo hasumna haiki matamduda Purnima na aidi saningde nangna sabado yamna hawdawa male haina khumlakhi asumna saba loiraga numitsu tasalak le haiduna makhoi pulap hotel adudagi hallasi haiduna paraknare aduga akoigi uku mapa haina khangnaba jaga amakak lei adugi mapa adu fawba lakminnaraga makhoi kainari aigi ichan nupi amadi ichan yumda halai numito aikoigi hui amom amasu activa amana taklambadagi aina senaduna laibani itomta laibani yumduda ahalsu amata laite law matam oibana lawda loina chanakhiba yumda kanaraktriba matamni matam aduda thongalda aigi inaunupi ado changlei matam khajik thengbaduda aina mangonda karigi thenglaklibano yumda mi leite haiba khangdabra haina stairami adubu mahak karisu khumlamdana imungda adumak changkhirami chakhumda changlaga chak thongatlaga laiki aisu mangonda makha taba wa haidre ai imungda changlaga pot amakhak thiduna lairingai mapanda thorakpada aikhoigi hui ado lairamdre adudagi aina kauduna thiba thorai laptakna hui ado aina urami aduga hui dudi laifam yamna kanba pukri amada sangkhre ai kaisu thoidokpadi wakhalda khanjiluba tawdi aina manakta changsilaga bora amana hui ado yomaga purai aduga yumda thamle numitsu mamsilakpa timing ni mangonda hui dugi asokpaduna hingna hingsari matamduda aina inaunupida amukta waitai thokna thokpa taw hairami adubu mahakti kari tawrabano khangdre adumak ungduna laibagi mawongda adum tawki aduga aingonda cheche ai yamna kijai aigi nakta layo hairakhi aina matamduda karigi kiribano amada tumina layo hairaga aisu adum mapanda thoraklaga waitai ringaida inaunupigi mamanabi ichando kainoma tawkhre haina paulai aduda aisu yam thuna loisanduna aikhoi inaunupida ichando kainoma tawrena paudo tamki aduda inaunupido yam akibagi mawong ama ulakpadagi aina puthoraaga yumyai kada phak ama tharga phamhale aduga aigi ipwanupada ibok pupu hoi kauruso na chathankhre madugi matungda ibok hoi mayam laktuna phamlaga laire aikoi pupudo lai tingi maramda khajik atum khara khangba ahalni mahakna yengbada mangonda HINGCHABI changge tawbada ngamhaudabadagi ichanda oina changkhibani aduna mangonda changge tawrambaduda mahak matomda kituk kirum tawduna lairibani harakhi asomdana amuk makhoigi miga tawraga ichando maiba khara hena khangba haiba amada yengdradi yararoi haidana maiba jiban kauba amakhak lai mangonda yenghannaba gari wairaga pure aikoina chatliba mafam asida maiba anini lairiba ahanbagi maiba sidi maming ado ningsingdre masigi maiba sidagi khara chatlagani maiba jiban hariba asigi yum lairiba asina akoina sum lakpa matamduda ahanba maiba adugi mayum mapa adwaida
ꯒꯥꯔꯤ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯄꯄꯥꯅ ꯃꯇꯝꯗꯨꯗ ꯁꯤꯒꯤ ꯃꯥꯏꯕꯗ ꯑꯗꯨꯝ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯏꯆꯟꯗꯣ ꯄꯨꯊꯔꯣꯛꯇꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯄꯨꯁꯜꯂꯛꯏ ꯃꯥꯏꯕꯗꯨꯒꯤ ꯃꯆꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯥ ꯑꯃꯠꯇ ꯍꯦꯛꯂꯛꯎ ꯍꯥꯏꯗꯨꯅ ꯂꯥ ꯍꯦꯛꯇꯨꯅ ꯄꯨꯔꯛꯄꯗ ꯊꯣꯡꯖꯤꯟ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯈꯪꯇꯨ ꯍꯦꯛ ꯇꯨꯁꯟꯈꯤ ꯑꯗꯨꯒ ꯃꯥꯏꯕꯅ ꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯅ ꯈꯔꯗꯤ ꯋꯥꯗꯧꯔꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯥꯏꯕꯅ ꯏꯆꯟꯗꯣ ꯃꯌꯥꯏꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯏꯆꯟꯗꯤ ꯃꯃꯤꯠ ꯃꯅꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯏ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯏ ꯃꯥꯏꯕꯅ ꯂꯥꯏꯔꯣꯜ ꯈꯔ ꯁꯣꯜꯂꯒ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯇꯥꯏꯔꯦꯟ ꯃꯁꯥꯅ ꯀꯜꯂꯤ ꯑꯗꯨꯕꯨ ꯍꯥꯏꯌꯨ ꯌꯥꯈꯤꯗꯦ ꯇꯥꯏꯔꯦꯟꯅ ꯍꯟꯖꯟ ꯀꯜꯂꯛꯄꯗꯒꯤꯗꯤ ꯑꯩ ꯄꯨꯔꯅꯤꯃꯥꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯥꯏꯕꯅ ꯑꯃꯨꯛ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯪꯉꯤ ꯃꯇꯝꯗꯨꯗ ꯌꯦꯟ ꯑꯉꯧꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯛꯈꯤ ꯌꯦꯟꯒꯤ ꯂꯧꯐꯝ ꯃꯐꯝꯁꯨ ꯍꯤꯡꯆꯥꯕꯤ ꯆꯪꯂꯤꯕꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯅ ꯌꯦꯟ ꯂꯩꯔꯨꯔꯒ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯊꯣꯡꯉꯕ ꯃꯇꯨꯡꯗ ꯃꯥꯏꯕꯅ ꯏꯆꯟ ꯑꯗꯨꯗ ꯀꯃꯥꯏꯅ ꯆꯥꯒꯅꯤ ꯍꯪꯂꯝꯃꯤ ꯌꯥꯡꯀꯣꯛ ꯑꯃꯗ ꯍꯥꯞꯄꯨ ꯑꯗꯨꯒ ꯑꯔꯦꯝꯕꯗꯨꯅ ꯂꯥꯗ ꯌꯣꯝꯂꯒ ꯌꯦꯅꯈꯥꯗ ꯊꯝꯃꯨ ꯑꯩꯅ ꯍꯣꯔꯦꯟ ꯆꯠꯄꯗ ꯄꯨꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯌꯥꯝꯗꯣ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯀꯤꯕ ꯄꯣꯛꯅꯔꯝꯃꯤ ꯃꯍꯥꯛꯅ ꯇꯧ ꯍꯥꯏꯕꯁꯤꯡꯗꯨꯁꯨ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯣꯡꯀ꯭ꯋꯥ ꯆꯥꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯏꯕꯅ ꯃꯣꯏꯒꯤꯗ ꯂꯩꯔꯤꯕ ꯀꯣꯡꯀ꯭ꯋꯥꯗꯣ ꯑꯗꯨꯗꯒꯤ ꯃꯅꯥ ꯑꯄꯥꯛꯄ ꯑꯃ ꯄꯨꯊꯣꯔꯛꯏ ꯃꯔꯨꯗꯤ ꯃꯄꯨꯝ ꯑꯣꯏꯍꯜꯂꯛꯎ ꯈꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯏꯕꯅ ꯃꯅꯥꯗꯨꯒ ꯃꯔꯨ ꯃꯄꯨꯝꯗꯨꯒ ꯐꯖꯅ ꯌꯣꯝꯂꯒ ꯆꯥꯕ ꯂꯣꯏꯔꯒ ꯆꯠꯂꯨꯀꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯀ꯭ꯋꯥꯗꯣ ꯃꯉꯣꯟꯗ ꯄꯤꯖꯈꯤ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯏꯆꯟꯗꯣ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯕ ꯑꯃꯒꯨꯝ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯐꯛꯇꯨꯗ ꯍꯤꯞꯊꯔꯛꯏ ꯃꯥꯏꯕ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯇꯧꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯇꯥꯏꯔꯦꯟ ꯃꯁꯥꯅ 3-4 ꯀꯟꯗꯨꯅ ꯉꯥꯏꯍꯥꯛ ꯅꯨꯄꯤꯗꯣ ꯄꯣꯊꯥꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯐꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯄꯥꯊꯣꯛꯄ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯇꯪꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ